ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ CSOꯁꯤꯡ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈ꯭ꯔꯦ ꯇꯝꯄꯥꯛꯀꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯔꯦ Kuki militantsing illegal immigrants popi thabasing drug lalonbasingna lengaki amadi masamaki mayokta nomadi lan horakani habasi chief minister N Birena mangzona na mangtakwa piramle Imphal West District ki Singda Kadangban Meitei Khun local volunteers singna Kuki militants singna attack toropada ngakthok janaba ahing nungtil chupna double barrel single barrel nomai paiduna sangduna leiri North East Window TV na sandok sa riba namidangi paumiyang tabiriba singbu jan mabamna kurumjari hauzik pau sandok na pizari Ngarang Chief Minister N Birena akanaba plane amada Delhi da ayuk jatuna Union Home Minister Amit Shah unaraba matung numidang Imphal da halakpaga airport ta paumi singda mathangi numitagi CSO sing stakeholders singa unaduna wari sanaba hauragani haina phongtokibaki matung inna ngasidagi tongan ba civil society organizations singa unaduna tampakta leiriba miyangi irang asi loshina ba thaurang paikhatpa haukre ngasi Chief Minister Birena amukogi mihut kangbu amaga unaduna hauzik lamdam sidamaru oina tampaki mafam singda leiriba miyangi ihau asi kamdongna tapta hanba yagadagi habigi matangda wari sanaki hari atai CSO singsu mathang unabagi thaurang leiri haina thazaba yaba paugi source amana khangalakle ngarang Chief Minister N Birena Delhi dagi halaklaba matungda Imphal airport ta pangthogiba press conference amada haiki madudi Home Minister Amit Shah na mangonda Manipur tampakta thokleba irang asi athoba matamda ingta hanna papautak pirakle Kuki singi irang Union Home Minister na loshina ba tawgani haina phongdoki Chief Minister N Birena haiki hauzik tampakta leiriba irang asi kadomda chatlibano kanagi mathakta hauriba irang no haiba chamamnaba ama faure Minister MLA gi yummai thaba attack tawba lenga ki lanthum mai thaduna mang takhanba thaudok singsina irang asi kadomda puribano haiba khangnak tre haiki ngarangi tawkhiba all political party meetings aduga hujik sarkarna aikoina lokhaliba bis hanjalangna bagi process kari mayam do price to wasatpani aduga mangonda gi sukhara advice khara sikto ge haiduna honorable Rajya Sabha gi MP iningkau Leishima Maharaj sana jawbane aduga Honorable Speaker, the party ki General Secretary, the North East ki in charge, Manipuri in charge, Samit Patraji, the IB ki Director, Deka, Jiao ne koi Manipur uji hongai ba Sanjay's peace ki lai ba posi kharagai appreciate ekoi taunai adubu fully Shanti porko ngamna bagi lambi thi ba tangai phadi hai ba podama Honorable Union Home Minister ki yam kanna thame periphery da Tingi area singa tainabi area da nomai khara kamna baramba khona ramba du lep khraga Haukiba May ahumda atsumna kaukiba santiki oiba travel solidarity rally ni hairaga Kuki militants singna AK47 AK56 pairaga yauksinjuna chatkiba khongsatagi meitegi mathakta haurakiba lan asi nomana traka nomadi soidana thoklagani haibasi Chief Minister N Birena mangzona na khanghankiba kum tawre meitegi mayokta haurakpa lan asi thoktrungai chol amarongi mamangda palace compound gi hapta kangjebungda pangthokiba thoram amada Chief Minister Birena haiki madudi maki lengakna drug ki mayokta chathariba lanjang asina kaya amadi hainingai leijana sawhale popi thaba amadi drug lalonba khutpu singda yamna sokhankre aduna makoina lenga ki mayokta politically amadi masamakta akanma maongda attack tawna ba honarakani adubo mahakti magi aroiba mitko fawba miyambu amadi Manipur bu kannaba ki ba leijana lanthingna gani handuna cheloi haina phongdokiba leikrabani loinena ingkumza lisangani tara humdoi gi January kuni thoida N Birena MLA oina leidingai matamda ma ke Facebook page da Kuki state demand towa yaroi haina akanma maongda react tawduna mahaki comment ama post tawkiba laikrabani madamdugi lenga ki cabinet na kangla tongbi gram panchayat ki manung chanba block mari Sardar Hills ta transfer tawna ba waref lawki babu yaning da ba phongdokibani Manipur gumba apipa state asibu machet tana thugai ba mahakti sugya yaroi haina so phongdokibani Manipur ki drug totally eradicate tawna ba muthan na bagi da madai hangada ba Birena tre hangada ba BJP ki sarkar na te ba I will do it I will fight it up to my last fight tawni moina any threat tawera anything tawni ma tawna darkar like tarokani makal makagi maramdi drug ki gangu sidi gang chandra no moi ka pa hana ba gangu ni attack tarokani ngona kagi not only politically khaka ngona target tawna physically target ro go ga maramdi aina thugari ba phari ba drug
थुकाई कॉपी प्लान मैम से क्या खंगे रेकॉर्ड यादे फैक्टर्स मैम से थुकाई से अदो मधुकी replication लेगनी reaction लेगनी I know but I have to save my generation I have to save my people I have to protect you all अदो की फोटो दे कोई हन्नदा मिशन नते Imphal West District in Nongsup Thangba Aroi Bangam Kai Kangpopi District at Tainana Leiba Singda Kadangban Part 1 da Afaba Makalgi Kutlai Paiba Kuki Militant Singna Ngahak Later Nongmai Kapsinduna Landarak Padagi Ngaktok Sanaba Subnagi Double Barrel Amadi Single Barrel Nongmai Paiba Maite Kunja Singna Hingnung Til Jupna Mikup Naum Singna Bunker Sadan Ngak Senduna Lady Ningsing Batok Traba Matamdagi Haunara Lerak Laba Singda Kadangban Maite Kunasi Imphal Dagi Subnagi Kilometer Tarataruk Kak Jalaga Labani Maite Masing Yamdrabasu Kuki Amadi Liang Mai Naga Kun Singa Yamna Nagna Jahi Kaya Laminaduna Lakibani, Adubo Haukiba May Ahumda Georgianpur da Kuki Kulai Paiba Singna Mitegi Matagda Horakiba Lan Asida, Kuki Militant Singna Hak Latana Sinda Kadangban Maite Kunda no way Kapsinduna Landara Paleptri, Kuki Militant Singi attack taking Aktok Sanaba Maite Kunja Sina Sinda Kadangban Kun Asigi, Man get a bunker Saduna Mikup Naum Singna Ngak Senduna Lady, Man get ki bunker Asabu Panariba Kunja and Bovina newtv the high, Kuki Militant Singna no way Kapsilakpada Kunsita Laiba Zingana Kupa Check na Sabayum Amata Hodaba Yaudre Kun Asi Makoina Ngaksa Drabadi Government Ngakta Sinaba Yaroi Tanja Hek Pangbada Kuki Militant Singna Yum Loina May Taki Kadoribani Kuki Militant Singna Party Bafaba Nomai Singduka Kapna Badadi Karamba Fibam that Laivagi Hangbada Bovina High Makoidi Kun Asi Ngaktok Janaba Laibani Makoina Party ba Double Barrel Amadi Single Barrel Nomaiga Kuki Militant Singna Party ba AK-56 AK-47 M16 RPG Latot Gun Singduka Yengarabadi Karisul Laibanate, Adubo Makodi Kunga Toksabani, Makol Kara Tokalaga Nomai Kablagi Haiba Kangan Bakaktani Haki. Ki militant singna toina akhoi maitai furukta nomai kapsal of attack to pona maram oraga haiba men bunker se hoi sajabane aduna chathok chasin to boda hoji akhoi ating balai outsider kana go min ta sire allow ko sangan balai te aduga tawbodo bo hoji akhoina kana guma naga gi lengmai haiba furup asina sangba taraga di jiu ji lai ba irang ji matung na akhoi control room mam khalai masita makoina pawan pigani gari number pirakani aduga mamang da banner thelaga ireng naga village hena moi tharaga kumakani kumakum matamatuda akhoi makoi kari check to bokotpa gari kari na kari singmai yum akhoi check to gani adu matam da akhoi control entry to gani na tabata in out loina mak check to gani adu na tagadi akhoi kana go mata sangal balai ke sahi cha kya dagi akhoi na ipa haktak tagi ipo haktak tagi hai ba jaga si akhoi na akhoi gi leiba maitai khunga sin pai last ki border su ba adu na sigi jaga ji leiba si akhoi na ngak tabata ragadi government haiba adu ata haiba akhoi ngai bagi matam oi de akhoi gi jaga akhoi ngaksa ga dabani adu na akhoi sahi kya lisang sin akhoi na semjar ga leijar ba yum kai sadar pa lawsing uraga sada ba de yum kai na panaraga angang bi semna lai lai su mayam lai nari bi akhoi na hojik makoi ki militant sin changa ga akhoi yum mai tha gi lai thok pata ragadi akhoi makum kadai de sen gani aduna akhoi gi jaga si akhoi sira su sina hai ba jaga si akhoi na chen na mafam mata khumba mata handana lairiba jaga si da akhoi singda si akhoi gi lairiba volunteer sing akhoi gi kunja mayam imaibel club maira paibe adu full committee puna mana akhoi matam supagi hoine ngak su laigani akhoi lairiba si pal ngak pane masigi pal sina kai gi taragati akhoi atop atop de lairiba akhoi gi no polom de lairiba akhoi maitai khungong sing da kuki militant sina attack taw haningai wakom leike Manipur da ching tam yen thokpa manba chief minister gi statement miyam ni yaba ngamloi haina Manipur Pradesh Congress Committee gi working president Kumantem Debabratana Phongdokre wafam singarang chief minister na Delhi dagi halaklaba matung Imphal airport ta pangthokiba phongdokkiba wafam singa dugi matangda Congress Bhavan ki conference hall da MPCC gi member kaya yauduna pangthokiba paumi singa unaba amada phongdokkibani mangna phongdokkibada lamdam asida hausik leiriba irang asigi matangda political parties singi oiba apunba mifam pangthokre masigi makha taba
oina Chief Minister khudaki oina Delhi da chaluraba matung magna phongdokiba Manipur gi chingi mafam singi oina center na daita pugani amadi tampaki mafam singda Chief Minister na daita pugani hariba wafam ase yumfam yaudaba miyamna yaba ngamloidaba wafam ni atopa leiwa kaya da asinguba irang kaya thokiba leire adumakpo hauzik Manipur da chatnagani hariba divisive policy manba thawong ase atopa leiwa kaya da irang thokpa matamda chatnakiba leite Manipur gi Chief Minister tampak khaki nate aponba Manipur gi ni masida tongan tongana daita punaba haibasi lamda masi divide and rule policy leiba oina tawi masibu yathok lamba haibasi Chief Minister oibada madik chadri haina masana lozabani magna center da yathok lamliba ayaba asigi damak miyamda lale haisafam thoge masigi mathakta chingi oina center na daita pugani hariba asigi wahan thok karino masida miyamna yaduna chatlabadi Manipur karamba fibamda lakani loinana chinga taina duna leiriba meidai singi yum kai kaya amangata thokanba matamdadi usinnadaba manba maongda leiba adumapu irang asi laksin bangamdabadagi tampaki ima singna lenga ki oiba miyoi singi yum kai amangata thokanba matamda haksina lauduna mafam marang khangdaba thawong oina uhanba haibasi laibak thibani haina mahakna makata ki sing tammanida center musung state ki administration ye thongba kumba chief minister ki statement se koi condemn towe aduna chief minister lale haigada bani मागे सरकार से हुकूमत एडमिनिस्ट्रेशन तौरबा प्रजाना फंगत के बने प्रजाना थारत के प्रजाना विक्टिम मागे एब्सोल्यूट मेजॉरिटी पीगे गवर्नमेंट से कांग्रेस पार्टी सुधा में से मैंडेट को रेस्पेक्ट तो मिलने लदना अपना पीआर के वांगान के से नहीं मेजॉरिटी से चीफ मिनिस्टर को रेस्पेक्ट तो होता है कल मेजॉरिटी मपुंग भाव सरकार में चला के बाबू ने पीरे भाग से चीफ मिनिस्टर से मधु ऑनर तो होता है तो माना प्रजा के मैंडेट तो प्रजा के अपन वाखल तो माना हंधार तो हो बगी तमता तो ये भेनी करते कि चीफ मिनिस्टर ता फरक तो मधु दी याद है पहिला अजी प्रजा ने सिंगल सु है संविधान ने सिंगल है कोई मैंडेट तो सिंगल है Manipur da hauzik leidiba irang asi matam gi palamba lengak na sanba mi yeng ba watpa amadi Manipur gi puwari munna khangdaba political gi oiba khudong chaba launaba oina politics tawruba na ngasi gi irang asi thokal lakpani haina Federation of Civil Society Fox Manipur na maral sirakli wangkhai ningthem pukri mapa da leiba Fox ki office ta paumi singona ba amada luf asiki president TH Maniharna hai Dr Manmohan Singh na prime minister orige matamda Indian Army ka UPF amadi KNO ani ki makhada leiba lalulup singa kumzali sangani sumna mangagi August amada suspension of operations su agreement sign taunaki matamdugi Congress ki center amadi state lengak na kumzali sangani sumna nipangi August kuni thoida UPF amadi KNO ga punna chatmin naba singa sign taunaduna formalized tawbada yanaki adubo live activity sugi ground rule chana ramde chana hanna basu hona ramde haina Maniharna haiki masida sunatana meitei amadi nagalup singbu laksinaba Assam Rifles amadi Indian Army na kuki singi mating lauduna meitei amadi nagalal hoba singi aronba paul lofam ojuna lakli madugi reward oina Assam Rifles na suda leiriba Kadar Singh na apamba sing maning tamna tawhali masida center amadi state lengak na khangsin usinna dana leithoki kumzali singani sumna nipandagi formal oina su agreement sign taunaraba su central amadi state lengak na makata na wari sanaduna warishin purak na ba honakide state asida chei taramanga palamba Congress lengang na suk sangba matama sida warishin purak na ba honaramdaba ki aron ba esenda karino BJP na Manipur da power paraklaba matungda kumzali sangani tarani panda su group singa aroiba warishin ama purak na ba BJP central government na interlocutor ama haftana warishin purak na ba khonai haraga karamna wathok asi tholakpano haina su hangki magna hai matamdugi Congress lengar na Imphal West district ki saruk singa sigi panchayat muthatuna autonomous district council sing karigi amade karamba wakhal ga loinena lehen khibano thangjingbu thangting thon khibana karigino kangbai thon khibana karigino hauzik paliba lengak na su semdok na ba khonade matamdu da palamba lengak na su hanna yenglamde matamdugi paliba lengak sing asina Manipur gi miyambu kari oina obagi haina su makhatana hangki amaramda Chief Minister N Birena Delhi dagi halaklaga piramba press briefing aduda yaukiba chingi irang na Home Minister Amit Shah masamang na santaina ba tampaki irang na state lengar na santaina ba haiba wafam asi karino Manipur administration ani thokpa yaroi Manipur ki integrity kaiba yaroi haiduna leidiba wafam asida Home Minister na thamlapa wafam asigi nungyu eba wahantok karino haina miyam na hangnari wahantok yaudaba wafam asigi hidden agenda leiba mali haina su Maniharna makataki matam gi oiba adjust tawba yananaba solution porbo yananaba gi thabak si chatharamana maram orakanda tungi asan ba mieng yengamdabna maram orakanda ngasi tongan ba mafamda lermiba kuki sing simakoina
yam laina tahalambagi mami ama sauna leba thoidokpaki rajniti dol da chairuba kholuba gi wafam natabida Dr. Manimohol na Prime Minister ringaida Manipur da su ibu bi sarkar ji leire matamdu da UPF amadi keno hariba lalolok su da leiriba phagi men oiba mogi umbrella ani sigi makada tongan ba lalor kunga manga tar mo pusila kanda su dormi basi ahan da sarai phansi ni dormi si akoi gi UPF amadi keno gi kambu sing siga moi informal oina 205 ki August ki tarik amada suspending operation na makoi tauna dana makoi ga dipunna chak chamina dana makoi ne ga taro kanda sorokta route path tawdana mayam dagi gari dagi paisa loba mihat mipun tawgi thabak sima makoi na back taro kanda sarai pansing sina tawgi khudam sima koi na dum phangakwa yaratra ba kanda 208 ki 22nd August ki hariba numit asida Manipur government India government amadi umbrella ni siga punjil kanda makoi ahum si sugi oiba promil kulation kanda gi su si Manipur chatnari haidana koi lairame Konthozam Lairambi Imagi Masai Gonda People's Protection Committee Konthozam na sendura ngarang numidang pung 12 makairom tarakpada salai tare ki ningol piba kaya langam phiral thetuna leibak mara chena ba tangdu leita ba lengak lon hanjilak na ba cheng lei mera katuna thongni kre me ahum dagi hauraga maitai furup muthat na bagi wakalonda kuki sing maru oina Myanmar dagi param kaina changsilak ba kuki terrorist sing na maitai gi yum mai thaba mi hatpa lanthum lut tawba lam laushin ba national highway thingzin ba amadi lona yada ba thavak sing chathara Kuki singi oiba tongan ba lengaklon ama lingna ba India lengakta takna duna lakpa amasung aranba pau sing sandoktuna kuki singi ka henba thawongda micham kaya gi punsi mangkre mioi kaya amana mayum leitaba oina relief camp singda changjafam loduna wana punsi leli mairoi kaya na larik tamba fangdana set pachaba fangdana camp singda leinari maram asina lamdam asibu haifam khangdana karigumba amata lengba yadana chap leptuna leire laivak thiba thaudok asina Manipur gi tungi punsi gi mami samjilakle Manipur machet tana amadi lenga khaidokpana chawkhatpa oirakloi haibasi People's Protection Committee Konthozam ki thazabani wakalon asina mangda thamlaga Manipur gi ngamkhai kahenbigano ingna chingna palhanbiu lengak langam firal thethanbiu haina hingmingsel khangduna maira katuna thongni zaki haina committee asigi secretary ke thoiba meitaina phongdorakle Thalai tereki masa masu jo khoina tendan jam somna nipal si ima yam phamda maira kasardina athen bokaloina na Jengbi Jengba Haidana Iramdam Manipur Sigi Masa Sing Pulsinum Sangba Tangdu Letaba Iramdam Mama Bibiramu Haidana Imagam Pamda Bunna Queen Thoram Sipando Saban Arabada Pau Omhana Bizari Chief Minister and Birena CSO Singh stakeholders Singh Unaduna Warisana Bahawre Tampaki Irang Lotion of Thoram Paikat Bahawre Kuki militant Singh illegal immigrant Singh Poppy Thaba Singh drug lalonba Singh Nalingaki amadi masama ki mayokta nomadi lan horakani habase Chief Minister and Birena Mangzonga na mangtakwa piramle Imphal West District ki Singda kadangban maitei khun local volunteers Singna Kuki militant Singna attack torakpada ngakthokna ba hing nuthol chungna double barrel single barrel nomai paidana sangduna leiri North East Window TV na sandok sa riba numidangi pau matang sa daloy zari miyang tabri pa singbo amuka hana chan mabam na kurum jari.